Haukiba matam kharagi mamangdagi United National Liberation Front Manipur gi Lanmi Sanglop Manipur People's Army MPA gi Lanmi singa Arambai Tenggol ga mafam kharada pamdaba mongda ungkhatnaba khatna chainaba hunduna ngangna saknabagi thogdok sing toina thoktuna lakle thogdok sing asida lup ani gi oiba policy amagi makada thokpa thogdok natragasu asigumba unhealthy relationship amadi leire asigumba phibam asi makatana thoktanabagi damak Achetpa Mari Sagatnaba Arambai Tenggol amasung UNLF na punna firep longminare haina Pambei na Luchingba UNLF ki media coordinator Charairongba Thokchomna Khutyek piduna thadorakpa cherol aman hairi ngasi sekmaida pangthokpa thoram amada Arambai Tenggol gi maikaidagi AT General Headquarter gi Pro Robin Mangang amasung Pambei na Luchingba UNLF ki maikaidagi lup asigi media coordinator Charairongba Thokchomna punna Khutyek pinakhiba yana cherol asina hairibadi Makatana siguma thogdok sing thoktanaba field da thabak tawriba nakal anige thongmi singnasu honabiyu Makatana thogdok thoklakpada khudakta hekta wakhainaba lup anigi oiba working committee ama semduna hotline communication amasu thamle lup anina imalebak Manipur ge territorial integrity da singnarakpa khudingmak thawai pamuba leitana mayoknaba miyamgi punsi amasung lan thumngak senabagi punna thodang lominaba haina su yanare hairaduna lup anina lominari ba firep asida iraicha singnasu saugat phiyo haina cherol asina makha tarakli